ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯍꯦꯛ ꯇꯧꯕ ꯊꯕꯛꯁꯤꯅꯅꯦ ꯍꯥꯊꯨ ꯍꯥꯊꯨ ꯑꯗꯨꯝ ꯇꯧꯕ ꯑꯁꯥꯒ ꯂꯣꯏ ꯀꯥꯏꯔꯦ ꯌꯦꯡꯉꯣ ꯈꯤꯇꯁꯨ ꯊꯦꯡꯅ ꯀꯛꯑꯣ ꯇꯤꯀꯦꯠꯇꯣ ꯄꯨꯡ 9ꯗ ꯉꯟꯅꯒ ꯀꯛꯁꯜꯂꯦ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯕꯨꯡ ꯑꯗꯨꯕꯨ ꯃꯊꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧꯕꯒ ꯌꯥꯎꯒꯦꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯈꯟꯅꯕꯒ ꯌꯥꯎꯕ꯭ꯔꯣ ꯀꯔꯤꯒꯤ ꯈꯟꯅꯒꯗꯧꯔꯤꯕꯅꯣ ꯉꯔꯥꯡꯁꯨ ꯑꯩꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯂꯛꯑꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯏꯉꯛ ꯉꯛꯄꯒꯨꯝ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯦ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯃꯉꯣꯟꯗꯕꯨꯗꯤ ꯃꯥꯡꯖꯧꯅꯅ ꯑꯩꯅ ꯇꯤꯀꯦꯠ ꯀꯛꯂꯕꯅꯤ ꯑꯗꯨ ꯑꯗꯥꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯉꯔꯥꯡ ꯍꯦꯛꯇ ꯈꯨꯗꯛꯇ ꯀꯛꯁꯜꯂꯛꯑꯕ ꯑꯩ ꯍꯜꯂꯛꯄꯗ ꯑꯗꯣ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯅ ꯑꯩꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯂꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯅꯦ ꯃꯥꯅꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯉ ꯆꯠꯈꯤꯕꯗꯨ ꯎꯕꯗꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗ ꯃꯣꯏ ꯄꯥꯕꯨꯡꯗ ꯍꯪꯒꯦꯅ ꯈꯜꯂꯝꯃꯤꯅꯦꯃꯤ ꯅꯨꯡꯉꯥꯏꯇꯦꯃꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕꯁꯦ ꯍꯣꯔꯦꯟ ꯍꯦꯛ ꯃꯥꯅ ꯌꯧꯔꯝꯂꯅꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯉꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯀꯩꯗꯧꯕ ꯌꯥꯎꯏ ꯍꯥꯏꯅ ꯅꯪꯅ ꯑꯃꯨꯛꯇ ꯍꯪꯉꯨꯀꯣ ꯑꯩꯅ ꯈꯜꯂꯝꯕ ꯑꯩꯅ ꯅꯤꯡꯉꯝꯕꯁꯤꯡ ꯑꯗꯣ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯈꯤ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯉꯁꯤꯗꯤ ꯃꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯊꯨꯖꯜꯂꯛꯑꯦ ꯐꯣꯟꯁꯤꯅ ꯆꯠꯂꯒ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯀꯩꯗꯧꯕ ꯌꯥꯎꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯧꯅꯕꯤꯁꯦ ꯑꯗꯨꯝ ꯇꯧꯅꯦꯕ ꯊꯥꯏꯅꯗꯒꯤ ꯇꯧꯔ ꯂꯩꯔꯕꯅꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯍꯥꯏꯅꯦꯕ ꯉꯔꯥꯡ ꯅꯍꯥꯟ ꯋꯥꯠꯂꯤꯉꯩꯗꯨꯗ ꯍꯥꯏꯕꯤꯔꯗꯤ ꯐꯔꯣꯏꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯉꯔꯥꯡ ꯆꯠꯆꯔꯝꯒꯅꯦꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯉꯁꯤꯒꯤ ꯊꯕꯛꯁꯤꯕꯨ ꯉꯔꯥꯡ ꯑꯍꯤꯡꯗ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯑꯦ ꯋꯥꯈꯜꯁꯦ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯉꯔꯥꯡ ꯆꯠꯆꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯕ ꯐꯣꯟ ꯄꯥꯏꯔꯛꯇꯦꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯔꯦ ngasi chꯠꯀꯦ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗꯗꯤ ꯇꯧꯔ ꯂꯩꯔꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯩꯅ ꯉꯔꯥꯡ ꯏꯕꯦꯝꯃꯗꯅꯦ ꯐꯣꯟꯁꯨ ꯇꯧꯔꯛꯇꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯗ ꯃꯥꯅ ꯍꯔꯥꯎꯖꯕꯗꯣ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣꯕ ꯇꯧꯁꯨ ꯇꯧꯔꯛꯇꯕꯗꯨꯕꯨ ꯇꯧꯔꯛꯇꯦꯅ ꯍꯥꯏꯔꯨꯔꯣ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯅ ꯑꯩꯅ ꯍꯥꯏꯖꯤꯟꯈ꯭ꯔꯤꯕꯅꯦꯃꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛꯀ ꯈꯪꯉꯛꯑꯗꯤꯅꯦ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯔꯧꯗꯣꯏꯅꯦ ꯇꯧꯔꯤꯁꯦ ꯆꯠꯄꯒꯤ ꯊꯣꯛꯂꯛꯑꯕꯣ ꯄꯥꯕꯣ ꯑꯩ ꯆꯠꯀꯗꯕ ꯃꯐꯝ ꯈꯔ ꯌꯥꯝꯃꯤ ꯉꯁꯤꯗꯤ ꯍꯦꯛꯇ ꯊꯦꯡꯈꯤ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯂꯕꯅꯤ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯗ꯭ꯔꯥꯏꯚꯔ ꯂꯥꯛꯂꯕ꯭ꯔꯣ ꯃꯥꯗꯤ ꯀꯨꯏꯔꯕꯅꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯣ ꯏꯃꯥ ꯅꯆꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯂꯩꯔꯝꯃꯤꯅꯤ ꯒꯥꯔꯤ ꯂꯧꯕ ꯍꯥꯏꯕꯗꯣ ꯒꯥꯔꯤ ꯃꯆꯥ ꯑꯩꯅ ꯂꯧꯒꯦꯅ ꯏꯃꯥꯟꯅꯕ ꯇꯣꯝꯕꯗꯣ ꯊꯦꯡꯅꯩꯌꯦꯕ ꯋꯥꯔꯤ ꯁꯨꯝ ꯁꯥꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯅ ꯒꯥꯔꯤ ꯃꯆꯥꯗꯨꯗꯤ ꯂꯧꯔꯨꯅꯣ ꯁꯦꯀꯦꯟ ꯍꯦꯟꯗ ꯀꯩꯗꯧꯔꯗꯣꯏꯅꯣꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯛꯑꯦꯕꯀꯣ ꯏꯃꯥ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯁꯦꯜꯁꯨ ꯂꯩꯇꯦ ꯈꯣꯠꯇꯦꯅ ꯋꯥꯔꯤ ꯁꯥꯀꯥꯟꯗ ꯃꯥꯅ ꯂꯣꯟꯗ ꯂꯧꯕ ꯌꯥꯕꯅꯤ ꯂꯣꯟꯗ ꯂꯧꯑꯣꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨꯗ ꯑꯗꯨꯝ ꯍꯪꯉꯨꯔꯗꯤ ꯃꯣꯏꯅꯁꯨ ꯂꯣꯏꯅ ꯇꯥꯛꯄꯤꯔꯛꯀꯅꯦꯕꯀꯣ ꯑꯩꯅ ꯏꯀꯥꯏꯗꯅ ꯍꯪꯗꯕꯅꯤ ꯑꯗꯨ ꯇꯣꯝꯕꯅ ꯂꯣꯏꯅ ꯇꯥꯛꯂꯛꯑꯦꯕ ꯃꯔꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯑꯣꯅ ꯑꯗꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯧꯔꯁꯤꯔꯥ ꯍꯣꯏ ꯏꯃꯥꯒꯤꯗꯤꯅꯦ ꯏꯆꯥꯅ ꯐꯩꯌꯦꯅ ꯈꯟꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯏꯃꯥꯅꯕꯨ ꯀꯔꯤ ꯈꯪꯉꯨꯗꯧꯅꯣ ꯏꯆꯥꯅꯅꯦ ꯐꯔꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯇꯧꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯇꯣꯝꯕꯗ ꯎꯅꯔꯒꯦ ꯑꯗꯨꯒ ꯃꯥꯒ ꯇꯥꯟꯅꯔꯒ ꯇꯧꯔꯒꯦ ꯍꯣꯏ ꯏꯆꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧ ꯏꯆꯥꯕꯨ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯇꯣꯏꯅꯦ ꯏꯃꯥ ꯃꯆꯥꯁꯨ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯁꯤ ꯏꯁꯥꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯕ ꯑꯣꯏꯔꯗꯤ ꯃꯇꯝ ꯆꯥꯅ ꯃꯤꯅꯤꯠ 10 ꯀꯨꯟ ꯋꯥꯠꯂꯤꯉꯩꯗ ꯆꯠꯄ ꯌꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯌꯥꯝ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂ ꯆꯠꯇꯣꯏꯁꯦ ꯒꯥꯔꯤꯁꯤ ꯐꯪꯉꯣꯏ ꯑꯗꯒꯤ ꯊꯦꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯉꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯅꯦ ꯑꯩꯅ ꯉꯟꯅ ꯆꯠꯂꯤꯁꯤ ꯃꯥ ꯁꯤꯒꯤ ꯈꯟꯕꯗꯁꯨ ꯋꯥꯔꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯊꯨꯅ ꯂꯧꯅꯕꯅ ꯈꯜꯂꯛꯏꯁꯤ ꯃꯥ ꯅꯆꯥ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯆꯪꯉꯤ ꯃꯥ ꯍꯣꯏ ꯆꯪꯉꯣ ꯐꯔꯦ ꯑꯝꯇꯅꯦ ꯒꯥꯔꯤꯁꯤ ꯂꯧꯗꯅ ꯇꯧꯔꯕꯗꯤ ꯐꯔꯅꯤ ꯆꯥꯁꯤꯅꯅꯦ ꯉꯟꯅ ꯆꯠꯂꯤꯕꯁꯦ ꯎꯕꯗꯅꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯒꯥꯔꯤ ꯉꯥꯏꯕꯗ ꯐꯪꯉꯤꯒ ꯊꯦꯡꯉꯤꯒ ꯉꯜꯂꯤꯒ ꯇꯧꯕ ꯃꯌꯥꯝ ꯑꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯐꯔꯦ ꯑꯝꯇꯅꯦ ꯂꯧꯗꯅꯅꯦ ꯃꯁꯥꯒꯤꯗ ꯆꯠꯆꯔꯕꯗꯤ ꯐꯔꯦꯗꯅ ꯀꯩꯅꯣ ꯃꯤ ꯃꯥꯅ ꯍꯟꯗꯛ ꯃꯔꯛ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯟ ꯑꯗꯨꯝ ꯂꯩ ꯂꯥꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯃꯤ ꯑꯩꯈꯣꯏꯕꯨ ꯁꯥꯎꯗꯅ ꯂꯥꯛꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯃꯤ ꯉꯁꯤꯗꯤ ꯍꯪꯉꯨꯔꯒꯦꯅ ꯃꯣꯏ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯤ ꯃꯣꯏ ꯌꯨꯝꯗꯩꯅ ꯊꯣꯛꯂꯛꯏꯁꯤꯕꯣ ꯐꯩꯖꯣꯝ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏꯁꯤꯕꯣ ꯑꯍꯜ ꯑꯃ ꯇꯥꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯐꯩꯖꯣꯝ ꯁꯦꯠꯇꯅ ꯊꯣꯛꯄꯤꯔꯛꯏꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯇꯣꯝꯄꯣꯛꯀꯤ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯨꯔꯤꯕꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯐꯔꯦ ꯇꯥꯗꯗꯤ ꯑꯩꯈꯣꯏ ꯑꯃꯁꯨ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤꯅꯣꯅꯦ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯒ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯐꯖꯕꯤꯕꯨ ꯃꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ ꯇꯣꯝꯄꯣꯛꯅ ꯂꯥꯛꯈꯤꯗꯕ ꯑꯗꯨ ꯍꯪꯂꯨꯒꯦ ꯍꯥꯏꯅ ꯐꯖꯕꯤꯒꯤ ꯃꯃꯥꯅ ꯇꯣꯝꯄꯣꯛꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯈꯤꯕ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯀꯩꯅꯣ ꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯏꯕꯦꯝꯃꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯨ ꯅꯥꯕ ꯐꯔꯦꯅ ꯍꯔꯥꯎꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯔꯕꯗꯤ ꯍꯥꯟꯅ ꯐꯤꯕꯝꯗ ꯑꯃꯨꯛ ꯇꯥꯈ꯭ꯔꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯃꯊꯥ ꯁꯥꯔꯤꯃꯤ ꯇꯧꯔꯤꯁꯦ
ꯁꯣꯏꯗꯅꯗꯤ ꯍꯪꯉꯛꯑꯅꯤꯕ ꯃꯥ ꯀꯩꯗꯧꯕ ꯌꯥꯎꯋꯦꯅ ꯑꯗꯨꯕꯨꯅꯦ ꯑꯩ ꯀꯩꯅꯣ ꯈꯔ ꯍꯥꯏꯖꯤꯟ ꯈꯣꯠꯆꯤꯟꯗꯅ ꯇꯧꯗ꯭ꯔꯗꯤꯅꯦ ꯑꯁꯦꯡꯕꯁꯦ ꯍꯥꯏꯔꯨꯕꯗꯤ ꯌꯥꯔꯔꯣꯏ 이마 그대로게 돈 보는 코드 라키디시 그대로 야오마게 마상감다고 코드가 야오브라고 폰 주셔도 있는 거이긴 할게 아이니 아시아 무슨 하려게 까리 너무 맥다 하질라게 호이비 마살루레 뭐 마마도 탱나레 이bun고도 뭐 오피스케 까리 너무 트레이닝 뭐 sat까리 하이드나 뭐 발람도 sat키예 다 아니 목레라까니 하이브라 까이노 뭐 아다 네트워크 팡다비기 오이랑거니 하이 시숍 떠리도 뭐 마마가 파세나 와리 사나라버니 까리 이그니 자나 똑 노아이트나 레디부두고 이마 아도에서 마 와이 아무때디 하이람바 야이나 잣도레 코토레나 이마다 하이람다비다 마나 뚜미나 레이키베세 자디 와칼 농아이티 얌 찡네 이마 까리 놈이 자나 뻥엔다 헤라 칸실리두부 미땅다바기 오이랑거니 얌 투나 하이젤라디 까이드기 낭도이노 폰도수 수숍 레이드순 네와 야다비기니 하이미 뭐 마마나 따오바다수네 수숍 따오에나네 에몬다 와이 사라 이브니미 자나 헤네 칸진바세 따오노 까이더러게 낭부 이마나 쌀루라버니 까이더러게 아도 이샤기네 헤네 칸진비도 따오노고 이마 쌌다나네 다이렉 한가가 라바니 마마가니 와이 사나라가 라이바세 이마 타바 인칸 기다로 샬루기게 쌀레 마나 와파 마마타 하이람다비다 뚜미나 레이키베세 아이 징나다바 감데 마나 파나 ꯆꯠꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏꯗꯅ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯈꯜꯁꯤꯗꯅꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯃꯥꯅ ꯅꯣꯟꯊꯔꯒ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯃ ꯌꯥꯎꯈ꯭ꯔꯤꯗꯣ ꯑꯩ ꯆꯤꯡꯅꯩ ꯑꯩ ꯏꯕꯦꯝꯃꯗ ꯍꯥꯏꯖꯜꯂꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯁꯦꯡꯕꯁꯦ ꯃꯥ ꯈꯪꯉꯛꯑꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯔꯤꯅꯣꯗꯤ ꯃꯌꯥꯝ ꯍꯥꯏꯖꯜꯂꯝꯃꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯏꯕ ꯗꯁꯥꯁꯤꯕꯨ ꯈꯔ ꯐꯔꯦ ꯍꯥꯏꯗꯅ ꯍꯟꯗꯛꯀꯤ ꯍꯔꯥꯎꯔꯨꯕꯁꯤꯒꯤꯔꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯇꯧꯐꯝ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯅ ꯈꯪꯂꯛꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯑꯣꯏꯒꯗꯧꯔꯤꯕ ꯐꯤꯕꯝꯁꯤꯕꯨ ꯐꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯤꯕꯁꯤꯕꯨ ꯄꯨꯡꯂꯣꯏ ꯂꯣꯏꯒꯗꯧꯔꯤ ꯇꯧꯔꯤꯁꯤ ꯏꯁꯥꯁꯤꯕꯨ ꯃꯥꯡꯕ ꯇꯥꯔꯦꯃꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣꯕꯨ ꯇꯧꯔꯤꯁꯤꯕꯨ ꯁꯨꯛꯊꯤꯅ ꯇꯝꯕꯤꯔꯝꯃꯤꯁꯤꯕꯨ ꯅꯅꯥꯎ ꯑꯩꯗꯤ ꯄꯥꯕꯨꯡꯅ ꯂꯧꯕ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯜꯂꯒ ꯅꯪꯅ ꯑꯣꯏꯅ ꯂꯥꯛ ꯂꯩꯔꯝꯃꯤꯅꯦ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯇꯥꯃꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯥꯃꯣꯁꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕꯗꯒꯤ ꯄꯣꯁꯇꯤ ꯇꯥ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ ꯅꯌꯥꯝꯕꯅꯤꯅ ꯅꯪꯁꯨ ꯄꯪꯊꯥ ꯊꯥꯒꯠꯂꯤꯅꯦ ꯍꯥ ꯑꯁꯦꯡꯕꯒꯤꯅꯤ ꯇꯥꯃꯣꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯄꯣꯁ ꯏꯇꯥ ꯂꯩꯔꯝꯃꯤ ꯅꯅꯥꯎꯅ ꯍꯥꯏꯖꯅꯕ ꯅꯠꯇꯦꯀꯣ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯅꯅꯥꯎꯅ ꯂꯧꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦꯅꯦꯍꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯃꯈꯣꯏꯕꯣ ꯒꯥꯔꯤ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯔꯦ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯏꯕꯨꯡꯉꯣ ꯂꯥꯛꯂꯕ꯭ꯔꯥ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯏꯐꯥ ꯅꯪꯕꯨ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯗꯣ ꯄꯥꯕꯣ ꯅꯆꯥ ꯊꯕꯛ ꯑꯃꯇ ꯆꯠꯆꯔꯨꯈꯤꯒꯦꯕ ꯍꯩꯃ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯕꯨ ꯌꯧꯔꯛꯄꯒꯤ ꯅꯐꯤ ꯅꯔꯣꯟ ꯀꯥꯗꯨ ꯍꯣꯡꯗꯣꯛꯇꯅ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯔꯒ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯨꯅꯦꯍꯦ ꯂꯥꯛꯄꯒ ꯅꯪꯕꯨ ꯕꯥꯕꯨ ꯑꯩ ꯌꯥꯔꯅꯤ ꯑꯩ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯂꯨꯖꯔꯒꯦ ꯏꯔꯨꯖꯕ ꯀꯩꯗꯧꯕ ꯇꯧꯔꯤꯉꯩꯗ ꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯕꯥꯕꯨ ꯑꯩ ꯉꯥꯛꯇ ꯆꯠꯂꯨꯈꯤ ꯀꯨꯏꯔꯣꯏꯗ ꯕꯥꯕꯨ ꯍꯣꯏ ꯅꯅꯥꯎꯒ ꯆꯠꯃꯤꯟꯅꯧꯀꯣ ꯅꯇꯣꯝꯗ ꯆꯠꯀꯅꯨ ꯏꯕꯨꯡꯉꯣ ꯀꯌꯥꯗꯒꯤ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯋꯥꯅ ꯍꯜꯂꯛꯂꯤꯕ ꯑꯁꯤ 이러자 마이타드나 마사시 때칼한누나 포타라가 악 레라가 셀러버수 야리버세 낭가로이다보 마따고 핵도 시엔키네 마피 머론 바보 홍독다나 앙악보기 앙앙니다고 에이 볼에 따오보는 미 어디다기니 마기 넘버수 야오기듯이 아도 보면 로기 떠보수 던자 빵빵데 짝크러버니나 아들 레이러버니나 아도 아이 오버다 사우리 샤오도에니 와나 떠듯이 에이 마보 띵문에 술랑탁 나려버니 떠듯이 영부수 야기들은 시시가 이지수 깍 더우이버니 떠듯이 에이 자는 비세 마이 말해박시 어떡하나 티그레다고 떠오리세 숨나 숨레이로 하려벌 캉데 떠오리세 그리 하기도 캉데 또 폼 캉데 이쇼 하이마 뭐이나오 샤리 우도 보고 이래 나한테 가일레로기 낭보 라오 정워 라오 이사시 몽이 함나 따라 미미 어떡하나 파자람 그래다 라오 깨더라게 낭 이랬다 나 몽레디 두보 이마 나사 아코이 빠봉기 비즈니스기 아무 팔람다 야무 쿠이네 레로리 이마 폰 좀 따오라봐 이마 아코이 파 폰을 보기 마탐수 이건다 폰도 넘버도 야오드라버니나 라오보기 단자수 아마다 방드리마 아두 ngasi 똑락바가 ꯌꯨꯝꯗ ꯆꯪꯉꯝꯃꯒ ꯑꯩꯒꯤ ꯕꯦꯛ ꯅꯨꯡ ꯊꯝꯃꯝꯃꯒ ꯃꯥ ꯆꯦꯜꯂꯛꯑꯕꯅꯤ ꯍꯦꯛꯇ ꯑꯗꯣ ꯏꯃꯥ ꯐꯖꯕꯤ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯑꯗꯣ ꯏꯆꯥꯁꯦ ꯍꯟꯗꯛ 우기ꯗꯕ ꯀꯨꯏꯔꯦꯅꯦ 이마ꯁꯨꯅꯦ ꯋꯥꯈꯜꯁꯤꯗ ꯈꯜꯂꯝꯃꯤꯕꯅꯤ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ ꯅꯪꯒꯤ ꯐꯣꯟ ꯇꯧꯔꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯅ ꯂꯩꯕ 이마 ꯈꯣꯏꯁꯨꯅꯦ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯤꯕꯅꯤ ꯃꯤ ꯑꯗꯣ 이자 ꯐꯖꯕꯤꯁꯨ ꯀꯧꯊꯣꯔꯛꯀꯦ 이마 ꯆꯥ ꯅꯨꯡꯒ ꯂꯣꯜꯂꯛꯀꯦ ꯉꯥꯛꯇ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ 이마 오닝문에서 야드레 떠오르시 ꯑꯁ ꯑꯗꯨ ꯑꯩ ꯎꯕꯗ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯗꯕꯅꯤ ꯇꯧꯔꯤꯁꯦ ꯍꯔꯥꯎꯗꯤ ꯇꯧꯔꯛꯑꯔꯣꯏꯕ ꯑꯩ ꯈꯪꯉꯦꯕ 이비마 라오 ngata thoro lao ibung poi naw do lao ri ngandagine moi mapagi thaba amagi maparamda leirui adu ngasi thorapagane mapi marong ko hongda bide hekasila bani nane lehori lao thoro lao ima ai talle tholaroge masangam de na khara imana khumoro ai tholakpa talleba hai ma kari no mi namuri na ngaw na mi mapi marong mo hongdok ta bide sela iba adu nang na irai lai na saksangam de hayu kaina lao sem de tholoko ima saukani
Ima ai talleba adum haikro ai tholarogeba. Karino mina harau harau toraga nangna. Adumai hekta ngangi dubo. Tholo lao. Ima thola ke chalamu. Ibungo hairamabani tholak toi tawrabani ko ima chanung lun birake. Ngak phamamu ko. Hoi ma. Ai smai smai thukudi pharoi. Ibungo sidane kari kino khra hajalaga ne. Thuna ne. Longa bisinda ba yaroi dawri. Ibe manane tompoki maramda khanglabadi pumang mangdana pungoi loiga dawri tawrisi. Matang charing asidane ibungo sida ikarino kino khra hajandana ne. Tawraga thuna longa ba yaroi dawri. Tan chane hekla ida. Ibungo ngarang wairu posai sing dubo loina thinba loi khra bro. Ima tangkhai madi loi khre. Ado tangkhai madi leiri. Waman khre nai sunga tang potharamani. Ado mina wangang dana ba thabak taw ko. Posai do sithan antha ba yauni munna ne yengaga thilu. Hoi ima ado hojik phaudi loina suri. Pot amata wat pa budi yaudre. Aina loina check tawrabani. Bhema lao punna thaminarasi. Hoi ne. Kai dida ima ka su saudi ko. Adum haina ki badu nak tawri bane. Lao. Hoi ne ima adum mini ne kau ki badu da masu kau krijani da. Hoi da ima su khangi da. Ima ki su sida thamage. Da ki su sida thamage. Abegi fazaraba saktam aduda tompongna mit kuptana yengduna leirami. Kaya tanu yengomi mama isi kaya ta kalibani yengomi. Sumaina ka tauni heba thajadi mi aidi. Haima ima di kauri ni he. Nane sakina aibu ngakta una sila o nang sai hairamani. Ima ngakta chaluki ko. Hoi ma adu sa asde di thaga chaludana. Oh horela musa udauri bani. Mana haiba yade lakti haidana ima hore halaga thage. Ima chaluki ko. Sakoi ma ji di cha thakena pai ba horma basibu ek. Sakida. Sa asida thakho yadre. Kai de chatradi dagi mi engduni imana ukhrabani adunani. Kaino sibo aina lona yenga khoi ma kamai uriba. Imagi mamangda phamaga lona yengbudu imana uroina dana khalidubu kaino. Onthoni kai kreda. Ado khoi ma su sakrai lao sida famsi lao dana. Da thaba ingkhang kar lehori loisaloki ge bamta. Asyare ba lao. Nangani nang thabak loisambado sida phamu lao harga thabak loisalogi. Lao kedaroge. Aduda imana cha thakte bi sakhibudu nungai tingo. Asyare bamta muha pala nui kai re. Cha bunu ti tak taw leirabudu bu. Aine ni kai khrebema. Kesu khanjaram thabai che nangna amu adumai hairakdana. Ado nang se mo ninga lei se kai gino. Ha. Ai do office ta bo nang se purga chaninga bani bema. Ai so adum uningi ni da ado laagi yarba. Pasili ta bong khang de lei ni taw se. Kai noi no si taw do sibo. Yum da thoki so koi ba mung yadre. Sila so sumaina khanga lei do si kyam koi noi lei gi thoi sibo. Ko ka na ngawai dai. Yum dai na saw ga ba thokre na khalo koi pa mung no kai no taw do sibo. Koi pa mung gi ne ka kan sa bi da magi mana ning ba thawak ngai si loi na taw do ya de ha be wakhal lei bse. Sine mai na saw ning se. Phone du samaro lama sok chat kidre. Ai na nukti gi ne ba taw ri se. Ado mana paira kena khaladi wahai amata so habira ko yaeba. Ado siso ba dum thamjale se kari gino. Tompong luhong kre habasi phajabi tasengna khanglamde. Mamana training chatki haina mangonda haibiba aduna yumda chattuna tompopu unaruge haibagi wakhalsu leiramloi haina chatlamde. Adubu tasengna magi chatlabadi mangonda hairamgani haina mahaki wakhalsu phauram. Adubu tompongna mahaku maset amata nusibide habasi mahak tamna khanglaklami. Matana khanjaba matana wajaba oiramle haina khanjarami. Isa ba kan jang sarake. Imana sa khoi ding singa chare. Ado phajabi lei kidabro ima. Lei imane chanung ga lolake. Ibe masu kok thorake ngata phamamu ko. Karino me. Asa khoi matam masi unadana leire. Aduga wakal honga madra aibu nusibiram gadra haina khalle. Aduga made hana gi matogum adum aibu ubada thawai sa sa da mo mato leibudo dum leirame mi. Kaya may tawsi mo. Ay na mabunong si Jari ba kanjari ba siga. Mana ay wanda uli ba mo tawsi ka yamna tayo na kreda. Hay ma, kayo no midang ko na masuk later gari bro. Lao. Siya po inaw to lao ri. Tolo lao. Imane, sa anong kulong bilang magi. Tolo ko. Kayo no ina husik taw do sibo. Ay na kanjari ba. Ay na nusi Jari ba mana ibu.
ꯋꯥꯁꯨ ꯁꯥꯕꯤꯗ꯭ꯔꯦ ꯀꯩꯝꯇꯁꯨ ꯈꯟꯕꯤꯗꯦ ꯏꯇꯣꯝꯇꯅ ꯈꯟꯖꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯊꯋꯥꯏꯁꯤꯅ ꯄꯣꯛ ꯆꯥꯛꯆꯔꯒ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯣꯏꯅꯥꯎꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯇꯧꯈꯠꯂꯛꯏꯕꯁꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯈꯟꯖꯕ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯑꯩꯕꯨ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯧꯋꯥ ꯁꯥꯕꯤꯗꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯇꯣꯝꯄꯣꯛꯇ ꯅꯨꯡꯁꯤꯖꯕ ꯑꯩꯅ ꯈꯟꯖꯕ ꯑꯗꯨꯒ ꯃꯥꯅ ꯊꯧ ꯁꯥꯕꯤꯗꯕ ꯑꯩ ꯏꯇꯣꯝꯇ ꯋꯥꯖꯕ ꯑꯁꯤꯒꯨꯝꯅ ꯕꯣꯏꯅꯥꯎꯗꯁꯨ ꯑꯩꯅ ꯃꯥꯕꯨ ꯊꯧ ꯁꯥꯕꯤꯗ꯭ꯔꯤꯕꯁꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯁꯤꯗ ꯑꯩꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯐꯪꯉꯤꯕ ꯆꯩꯅꯥꯁꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯐꯪꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯀꯩꯅꯣꯃꯤ ꯏꯃꯥꯅ ꯆꯪꯈ꯭ꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯃꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯤ ꯌꯥꯔꯕꯅꯤ ꯉꯁꯥꯏꯅ ꯑꯩ ꯎꯕꯗ ꯃꯥ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯗꯨꯝ ꯇꯧꯕꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯁ ꯉꯁꯤꯗꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯣꯏ ꯌꯥꯝ ꯊꯤ ꯅꯥꯟꯅ ꯀꯦ ꯊꯣꯛꯂꯛꯑꯦ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯕꯣꯏꯅꯥꯎ ꯀꯨꯏꯗ꯭ꯔꯤꯗ ꯌꯧꯔꯛꯄꯇ ꯉꯥꯏꯔꯤ ꯑꯗꯣ ꯉꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯅ ꯄꯥꯟ ꯏꯔꯣꯟꯕ ꯌꯥꯝ ꯄꯥꯝꯃꯦꯅ ꯄꯥꯟ ꯏꯔꯣꯜꯂꯝꯃꯦ ꯉꯁꯤꯗꯤ ꯏꯃꯥꯅꯁꯨ ꯌꯥꯔꯦ ꯃꯇꯥꯡꯁꯨ ꯆꯞ ꯆꯥꯔꯦ ꯑꯩ ꯊꯕꯛ ꯑꯃꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯟꯗꯅ ꯂꯩꯔꯤꯗꯨꯕꯣ ꯃꯨꯔꯨꯝ ꯁꯣꯟꯗꯦꯗ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯈꯟꯕ ꯑꯗꯣ ꯅꯪ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯈꯟꯗꯅ ꯁꯨꯝ ꯋꯥꯈꯜꯗ ꯈꯜꯂꯝꯕꯅꯤ다 ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯕꯥꯔꯗꯦ ꯂꯩꯕ ꯑꯗꯣ ꯏꯇꯣꯝꯇ ꯆꯠꯄꯁꯦ ꯇꯜꯂꯕ ꯑꯗꯣ ꯅꯪꯒ ꯉꯥꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯗ ꯑꯗꯣ ꯅꯪ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯈꯟꯗꯅ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯑꯗꯣ कुइबदी यारोय कुइदबीदा फट लाउना हलक्पय ओरदि याय कुइरोयदा ngaktang sak ulamaga adum फट लाउना हलक्सिदा कुइना लेबदी तल्लेबा अदु चटखिबगा फट लाउना हलक्तो ओरदि याय चलुसे हाइमा इचा बइनाउतनी नुपा थोकपा कयादा थोखरबनि यंगोमी हाबिता हाइरमदा माना इचा नुपीसे मंगदरा लेरमबदो लेरमद्रेमी कोफेक्सिदाने चारम बोलम मन नथदनाने वखलसे नुगाइतना लेरमबदो थांथगिबगा चा बेग माना हे वखलसे खायांगे यांगे सैता ओइबा फजबीगी वखलददी इचम चमना बोइनाउगी ममानबगी बारदे चल्लिबनी हाइना खलमी अदुबु बोइनाउगी वखलददी महाकना नादगी निंगजरकपा अदु निंगबा थुंगलनी हाइना यामना हराउरमी फजबीगी मपा यामना हराउरमी महाक यामना लुना तिनबा ममांगदगी हौना लुहोंगबगी फावबा हाइना दुना लेरबा ममानबा अदुगी मचानुपादा चेले हाइबगी पाउ लाकपदा बोइनाउगी मपासु यामना हराउरमी मखोय अनिगी मतौदु उबदा ngaklammi मचानुपी अमतनी तजोब होंगबा यारो लेबाक पुंजाउ थिन्ना चाउना होंगदबनी हाइना बोइनाउगी मपादा फजबीगी मपाना हाइरमी बोइनाउगी मपाना सु करिगी तजोब तौरुगदौबनो चाउना होंगदबनी महाकिसु मचानुपा अमतनी हाइना फजबीगी मपादा बोइनाउगी मपाना यामना हराउना हाइरक्लमी मपा अनि अदुना सानरीबा वारी अदु बोइनाउगी मपागा लाकमिनरीबा अहल अदुना नखोय अनिगी सिदी अमुक्तबु थेंगनद्री फनबु नुंगाइरिने हाइना हाइरमी बोइनाउसु यामना वखल नुंगाइरमी महाकना निंगजबा खुदिंग थुंगे हाइना अदुबु फजबीगी वखल यामना नुंगाइरमदे महाकना खंजरंबा अदु पुन्ना तायोनरंबदा अदुबु बोइनाउना मंगोंदा येंगदुना लेरंबा अदु उबदा फजबीगी वखलदा अमरोमदा हराउजरमी अदुबु बोइनाउ यामना हराउरमी फजबी यामना ngaklammi nakal amaromda mapalamda leiriba फजबीगी मबुंग अदु खंगौदना नुपी अमगा थेंजनरमी अदु नुपी अदुना सावरमी अदुदा फजबीगी मबुंगना सोइखरे हाइन हाइरुबदा मैतै मचा ओइरंबदुदा नुपी अदु यामना हराउरमी मखोय अनि वारी वाताई सानदुना सखंग माइखंगनबा हाइबदु ओइखिरमी nakal amaromdana tompo कार अनौबा अमा लेइदुना ममागा अबेगा मखोय हुम तोंदुना हराउना चटमिनरमी